Irengbam Romesh Mongsanggaidagi Ojada matam si sinajagi Ojagi sering pabinaba matam si pijari ngasi MAMI TV ki thongda yengbiriba tabiru khudingmakpu ikai khumnaba utchabaga loinana pathokchari aigisu sereng ama Ebendhou bu seithaduna Hada Ebendhou kumja gi waksin gi tarani thoini panbana lakpasida Hada Ebendhou imoinu ohonga chaubi lairaba tollaba nasuna Ebendhou gidamak ngamjaba charei phingam athen pot oina yensang napi asang aman sanglo mathel ga loinana laiya thonba makhal ohum Ebendhou na khoida biba sering maingobi kwa marumana laphoi komla haijang akat sel yairi chaisu thenjare do Ebendhou taibangi sana lonchat jumma lonbu takpi tikpi ribi Ebendhou nasuna katseri basibu sana miyeng tabiduna nasugi mongba sangaida lengdana nganthoi biuko taibang kanana Ebendhou gi mingkhai minglen natik nayai athoi babu loina mak saithaba ngamgani Hada Ebendhou imoinu mitrang bi chaubi langon sayon chaubi Ebendhou ni do taret selfunung da leire lalai mani do loimom phogei nung da leire phoi bini do laija irel nung da leire irei mani do lemlei ngaru kon da leire ngarei mani do sinsu ka dabu leire silei mani do huyel laloi ka dasu lalei mani do ayuki sara nong dambi numidangi sara nong khaibi ribi Ebendhou matam khuding da lairaba napari namom singbu yai pathaujal pinabi ribi Hada Ebendhou taibangi chum sobu paibi ribi taibangi chuklel ohumbu pubi ribi taibangna Ebendhou imoinu ohongbi mitrang bi chaubi koloina ribi imani do taibangna kaunari do palem nangbu lengsin biraklo imawo Hada Ebendhou imoinu ohongbi chaubi mitrang bi chaubi taibangi thawai oiribi ngarei ma chenglei thumlei masu nahang nido napari namom singbu thousand lan kubiu ko Hada Ebendhou imoinu loisinjare aigi sereng pathokchari aigi sereng Ari Anougi Langdai Sida matam kaya gi mamangdagi nangi wakhal daina leite ngamdaba ngasigi taibangda nahaki mayagi paktani tauduna ina tawkhiba mayamdo nahaki momol minok tudani aina miga khana saina khibado masibu aigi khambal sawai tawra nahaki tangang bi maithongda yengadabagi haijin narakpa mayamdo takthoknaba honabada ai thabak amani nangbu mina ukhidanaba hotnabada kayagi matik wajakhibaina nangnadi leirang linam chawbinido khajinba khanjinba hotnariba aigi sambaldagi phangamdraba thamoisi themnaba thakhidaba leite aina sengmaigi leimramgi androgi phayengi you lingli kayani thugai khibado segai khibado furit kayani langthok khibado khongrau kayani nahaki molaba khutsana pairakpada manglal kayani sagat chakhiba ifamda icha phawai mit udringai doctor engineer IS kayani oikhiba thangnaba mikuptani nakhoi bazina laurakpagi khonjalna pangkhibani nakongse mikuptuda nahak tanga inakta leiramlabadi ibani changduna paktharamgadabani nahaki nungsibadi thamoida lengdana leiri fajaramba nahaki maithongdi haying saple joy taramba muraba samlangsu machu olakle ngasidi leiteng lakli nahakti angauba pokna khuiraba unsaga loinana adubu nungsibadi hanthadri ifam sida nahaki damak anauba sahi sina 2023 na lakpa sida anaba paujel amadi peningle nafamda loisinjare thank you